ngase Imphal da phongna khiba pause singi headline sing pathok jari Naharol gi thodang da cookie terrorist sing na mapa macha yauna mitam manga khulngak pa ama tamthina hat kre More da commando da attack chacharak pada Myanmar gi PDF yauri haina kuldep na phongdokre Unified Command gi chairman pham thadokpa mahaki makuta leite haina so phongdokre Lei makhongda leiba army camp ki naton sumang makta da maite gi yum ahum cookie na mai thakre tamu khongda kapna bada khulngak pa ama aruba phibam da sokle Ichal Express da Kuldip Singhana UC gi chairman oirak padagi misimina hengatle Cookie militant sing na mafam kaya da akan ba attack chatharakre mioi manga sire kaya na sogle karigi damak pham thadok kadoribano pham thadok pa haibadu aigi khutta leite haina Kuldip na phongdokre miam gi mifam pangthokre warep kaya lokre maitai amakhaktak leirabasu Manipur mache taba yaroi haina megena phongdokre Pokna from pause da cookie sing na ning thokong kha khuno da mapa macha yauna mioi mari kaptuna halamle cookie khulai paiba sing na amukta da mafam kaya da landarakle amasire cookie khulai paiba sing thengna bada makhal khudima ke khulai sing sijinagani haina Kuldip na phongdokre more gi thodok da somorjet ki haksang lokre Saileshwar gi na mok ta thamle asokpa ani hospital da leiri GG haidana khong kon ga da matam na te isana leba kan ga da bani haina Ramesh na phongdokle Huyalan pauda cookie militant sing naning thokong kha khunau so hautak maichak pitching on thokre numit ma pani gi manung da mapa macha yauna mioi mari amuka so kaptuna halamle Sikh regiment laklamba minute tara rongi manung da halambani mihat pasing Sikh regiment na pungkun mari gi manung da puthokadabani haina oinam Zaichandra na phongdokre Kangchup chingi lanfam da khulngak pa athoba ama thawaina ponta fikre Chief Minister Pothari haiduna Una halakre demand sing Peterbadi January 18 dagi ban yauna khongjang jing changchalagani haina JSC ki convener na phongdorakli aina ithau ningthina tawdrabadi ai bu hap liba singa lokthok sanu haina Kuldip Singhana so phongdorakli Sangai Express da terrorist sing na ningthau khongda mi mari kangsupta ama kaptuna hatkre Moregi landa Myanmar dagi changlak pasing yaubra haina chingnari haina Kuldip na phongdokre Good morning Manipur miyang tabiri bupun makak mayim tazidana taram nokchari hauzik pau sandok na pijari Sangai Express da terrorist sing naning thokong da mi mari kangsupta ama kaptuna hatkre Tampak lamgi tongan mamfam sing da ngasai cookie militant sing natraga terrorist sing na maite singi laifam amadi maite sing da nongmai kapsin dona landarak pagaloinana Churachandpur district ka tainaba Bisnupur district ki ningthokong kha khunau da water supply scheme ama pana duna leiba mapa macha yauna mioi mari ngasai nungtil cookie terrorist sing na nongmai na kaptuna halamle Kangchup chingkhong dana khungak pa ama cookie militant sing na kaptuna hatkre Churachandpur district ka tainaba Bisnupur district ki kumbi police na konba Akasoidagi mapa macha yauna mioi mari cookie terrorist sing na nongmai na kaptuna hatkhiba Kuidringaida ngasai nungthil Churachandpur district ka tainaba Bisnupur district ki ningthokong kha khunau da mapa macha yauna thabak suba mioi mari cookie terrorist sing na nongmai na kaptuna amadi ot naiduna hatkibani hairi Ngasigi akiba phanglaba thodok adu nungthil pung 3:45 rom tabada thokibani ningthokong kha khunau dagi chinglomda ka khatkhraga leiwa lamlai kabui khun haina khangnaba kabui khun amaga ngasi thodok thokliba mafam aduga kilometer 2 rom lapnabani mapung oiba thodok thokliba water supply scheme adu chingkhonggi labukta leibani hana dagi hauna kabui khunna thatuna leibana pamdaba thodok amata thoktana leirakpaga loinana Water supply scheme adumak hanagum thabak tawbaga loinana mapa machana punna madu sena duna leiraga atay ningthokong kha khunaugi miyoising mafam adwaida ingkol koiduna leibani hairi Ngasigi thodok adu da leikitrabasing adugi manungda mapa macha adu Oinam Bamonjit Humpu Humdoi amasung machanupa Manitomba kontra taret ni makoi ani water supply scheme adu panaduna leibani atopa ani duna mafam adwaida ingkol suduna leiba Thiam Somendro Yangkai Humdoi amasung ningthozam nabadip kontra nipani mafam adwaida thabak suduna leiramba hal amana phongdokba wafamda social media da viral oirake mahak amadi mahak kinupina mafam adwaida thabak suduna leiringaida afava makhalgi khulai paiba miyoi khara lakhe Amadi mahaki manakta sangsilakpa kharadi mahaki manakta leiramba hui khongbadagi mafam adudagi handoklaga atopa nakanda changki hairi atopa nakanda changki bani haina phongdorakhibaga loinana makhata na hatkigani haina makhata na kihalaki haina kumam Subhash Chandra kauba amana phongdorakhe
ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯄꯣꯁ ꯍꯥꯡꯗꯨꯅ ꯂꯩꯕ ꯁꯤꯈ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯑꯃ ꯉꯁꯤ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯊꯝꯂꯝꯈꯤ ꯑꯃꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯔꯝꯈꯤ ꯍꯥꯏꯅ ꯊꯦꯡꯅꯍꯧꯕ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯂꯩꯔꯒ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯖꯕ ꯃꯤꯆꯝꯁꯤꯡ ꯑꯗꯨ ꯍꯥꯠꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯤꯡꯊꯛꯇ ꯀꯕꯨꯏ ꯈꯨꯟ ꯂꯩꯕꯅ ꯍꯥꯟꯅꯗꯒꯤ ꯀꯔꯤꯁꯨ ꯊꯣꯛꯇꯅ ꯂꯩꯔꯛꯄꯅꯤ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯀꯔꯤꯁꯨ ꯆꯤꯡꯅꯗꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯤꯃꯛ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗꯒꯤꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯐꯪꯈꯤꯕ ꯍꯛꯆꯥꯡ ꯑꯍꯨꯝꯗꯤ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ꯫ ꯀꯣꯟꯅ ꯐꯪꯕ ꯑꯗꯨꯗꯤ ꯂꯣꯀꯦꯜ ꯑꯦꯝꯑꯦꯜꯑꯦꯁꯨ ꯑꯣꯏꯕ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯒꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯉꯔꯥꯡ ꯑꯃꯗꯤ ꯉꯁꯤꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯊꯛꯇꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯈꯨꯟ ꯉꯥꯛꯄ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯉꯔꯥꯡ ꯑꯃꯗꯤ ꯉꯁꯤꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯊꯛꯁꯤꯡꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯗꯥꯡꯕꯟ, ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡ ꯑꯃꯗꯤ ꯐꯥꯌꯦꯡ ꯃꯅꯤꯡꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯟꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯁꯤꯡ ꯀꯥꯞꯊꯔꯛꯂꯤꯕ ꯆꯤꯡꯊꯛꯂꯣꯝꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯈꯨꯠ ꯍꯟꯕꯒꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯕꯛ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩꯁꯤꯡꯗ ꯅꯠꯇꯅ ꯕꯣꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯈꯨꯠ ꯍꯜꯂꯕꯁꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩꯒꯤ ꯃꯔꯨ ꯀꯌꯥꯅ ꯈꯨꯟ ꯉꯥꯛꯄ ꯑꯃ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯈꯨꯟ ꯉꯥꯛꯄ ꯑꯃꯅ ꯈꯨꯠꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ꯫ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯗꯛꯇ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯌꯦꯠ ꯊꯪꯕ ꯈꯨꯠꯁꯥꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤꯕꯅ ꯑꯍꯥꯟꯕ ꯂꯥꯌꯦꯡ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟ ꯉꯥꯛꯄ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯈꯦꯜꯂꯝꯕ ꯃꯅꯣꯔꯟꯖꯟ ꯀꯧꯏ, ꯆꯍꯤ ꯲ಹುꯝꯗꯣꯏꯔꯣꯝ ꯁꯨꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯊꯤꯌꯥꯝ ꯀꯣꯟꯖꯤꯟꯗꯒꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯀꯧꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯕ ꯃꯅꯣꯔꯟꯖꯟ ꯍꯤꯡꯂꯤꯉꯩꯗ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯑꯣꯠ-ꯅꯩꯕꯒꯤ ꯈꯨꯗꯝꯁꯤꯡ ꯐꯪꯏ ꯍꯥꯏꯔꯤ꯫ ꯁꯤꯅꯥꯝꯀꯣꯝꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯅ ꯂꯩꯕ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯅꯥꯝꯀꯣꯝ ꯇꯕꯤ ꯆꯤꯡꯈꯣꯡꯗ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯟ ꯉꯥꯛꯄ ꯑꯃ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯍꯥꯏꯅ ꯊꯥꯖꯕꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯄꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯦꯞꯄꯒ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯍꯥꯏꯈꯤ꯫ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩꯁꯤꯡ ꯄꯥꯏꯕꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯂꯥꯏꯁꯦꯟꯁ ꯒꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠ ꯍꯜꯂꯒ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕ ꯑꯗꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯆꯤꯡꯊꯛꯇ ꯆꯤꯡꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯍꯦꯟꯅ ꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯇꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯦꯟꯅ ꯀꯟꯕ ꯃꯑꯣꯡꯗ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯟ ꯉꯥꯛꯄ ꯑꯃ ꯌꯦꯠ ꯊꯪꯕ ꯐꯥꯏꯒꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ꯫ ꯑꯁꯣꯛꯄ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯇꯤ.ꯑꯩꯆ. ꯏꯅꯥꯎꯕ ꯀꯧꯏ, ꯆꯍꯤ 10ꯂꯣꯝ ꯁꯨꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯀ ꯄꯨꯟꯅ ꯈꯨꯟ ꯉꯥꯛꯃꯤꯟꯅꯕ ꯑꯃ ꯊꯤꯕ ꯈꯪꯗꯕꯗꯒꯤ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯐꯪꯈꯤ꯫ ꯃꯍꯥꯛꯄꯨ ꯐꯪꯅꯕ ꯊꯤꯕ ꯑꯗꯨꯗ 19ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ, ꯁꯒꯣꯜꯃꯥꯟ ꯄꯨꯂꯤꯁ ꯚꯤꯂꯦꯖ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯚꯤꯂꯦꯖ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯈꯨꯟ ꯉꯥꯛꯄꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯇꯣꯟꯖꯝ ꯁꯣꯃꯣꯔꯖꯤꯠ ꯀꯧꯕ ꯑꯃꯅ ꯍꯥꯏ ꯃꯦ 3ꯗꯒꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯁꯤꯡ ꯑꯃꯗꯤ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯑꯣꯏꯅ ꯚꯤꯂꯦꯖ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁꯀꯤ ꯕꯦꯆ 6ꯀꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯗꯅ ꯂꯧꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯔꯛꯇ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯂꯥꯟꯗꯥꯕ ꯍꯧꯔꯛꯄꯗꯒꯤ ꯈꯨꯠ ꯍꯜꯂꯒ ꯀꯥꯞꯅꯕꯗ ꯃꯤꯑꯣꯏ ꯑꯃ ꯁꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯇꯨꯃꯨꯈꯣꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯟꯗ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯧꯗꯥꯝ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯇꯨꯃꯨꯈꯣꯡ ꯆꯤꯡꯌꯥꯗ ꯃꯥꯡꯈꯤꯕ ꯁꯟ ꯊꯤꯕ ꯆꯠꯂꯨꯕ ꯈꯨꯟꯖꯥ ꯑꯃ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯀꯥꯞꯊꯔꯛꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯕꯗꯒꯤ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:55 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯂꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯤꯕ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯣꯔꯣꯛꯈꯥꯏꯕꯝ ꯏꯕꯣꯆꯧꯕ ꯀꯧꯏ, ꯆꯍꯤ 15 ꯁꯨꯔꯦ, ꯇꯃꯨꯈꯣꯡꯗꯒꯤꯅꯤ꯫
ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯥꯡꯈꯤꯕ ꯁꯟ ꯑꯃ ꯊꯤꯅꯕ ꯆꯤꯡꯌꯥꯗ ꯆꯪꯂꯨꯕꯗ ꯆꯤꯡꯊꯛꯇꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯑꯃ ꯀꯥꯞꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ ꯍꯥꯏꯔꯤ ꯕꯣꯝ ꯀꯥꯞꯊꯔꯛꯂꯕ ꯃꯇꯨꯡꯗ ꯆꯤꯡꯊꯛꯇꯒꯤ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯇꯨꯃꯨꯈꯣꯡ ꯑꯦꯔꯤꯌꯥꯒꯤ ꯃꯤꯌꯥꯝ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩꯅꯈꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯕꯁꯨ ꯆꯤꯡꯊꯛꯇꯒꯤꯗꯤ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯉꯥꯏꯍꯥꯛ ꯂꯩꯅꯈꯤ ꯑꯃꯗꯤ ꯀꯥꯞꯄ ꯉꯥꯏꯍꯥꯛ ꯂꯦꯞꯄ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯧꯊꯣꯛꯂꯒ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯂꯒ ꯂꯥꯏꯀꯠꯅꯈꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯂꯨꯅ ꯂꯩꯇꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯃꯇꯝ ꯁꯥꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯍꯥꯏꯔꯤ ꯃꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯄꯒꯤ ꯄꯥꯎ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯁꯨꯛꯅꯨꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯛꯅꯨ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯁꯨꯛꯅꯨ ꯃꯈꯥ ꯂꯩꯀꯥꯏꯗ ngarang ahing nongyai matung ngasi ayupung amaga minute kullom tabada Churachandpur district dengyang haina khangnaba khul leiwa mafam amadagi achoba bom ama kapsilakre hairi bom adu sugnu makha lekaida naknana leiwa labu mafam amada pokhai khibana misi minana chingba thokide hairi bom ama kapsilaktuna pokhai halakpa aduda mafam adwaida duty tawriba BSF ki kangbu amadi khungak pasingna bom kaplagliba maikaida nongmai maru round khara kafki makhata na nongmai amadi bom kapsilakpadi lep khide hairi moregi SDPO Anand hatpada Jenabagi Moreda Security Force na faduna leiriba miyoi ani condition yaudana thadokadabani haiba wafam ngarang Kaksing District ke Sungnuga tainava leiba Churachandpur District ke Lairon Faida procession ama chatkibaga loinana maitai singda landabagi wafam loudspeaker sijanadun laukiva lei haina paugi likhunchingna fongdorakli Huyalan papau seda kangsup chingi lanfam da khulngak pa athoba ama thawaina pontha fikre Chief Minister Pothari haiduna una halaktre demand sing Peter Badi January 18 dagi ban yauna khongjang changsilagani haina JSC convener na fongdorakli Lan horakpadagi mamang thaktasu kayarak hana lanfam oikraba Imphal West ki Phayeng Kangchup amasung Kadang Banda ngarangsu numidang pung 12 minute kuntra rom tarakpada kuki militant sing ne maitai gi khul sing tamna nongmai kapsilakpadagi khul ngakpa sing na handuna khuthokna kibada khul ngakpa athoba takhelamba manoranjan kuntra humdoi apokpa T Prem Kumar Thiam Konjil dagi athoba naha ama thawaina pontha oikre thodok asigi matangda ngasi JSC gi Amatiang Konjel gi Sanajit Lekai da Semkiba Loinana JSC na JSC na tanba demand sing yauba memorandum ama Chief Minister unaduna pishinaba changlubada mahaki staff sing na Chief Minister Pothari haina una halekidre hairi Wafam asi Chief Minister unaba fangdabadagi memorandum adu pishelamba matungda JSC asigi convener Chanam Sanayai mana Chief Minister gi Secretariat ki tagi tholaklaga pami sing da fongdokhibani JSC gi meeting na unaba hotna rubada minute nifu rom ngairaba matungda Chief Minister ahing tumdabadagi Pothari numidang wairam pung 6 makhai Natraga taret adwaida unaba yani haina fongdorakki hairi mahakna makhatan hai Manipur gi luraba mishimina yauraba tanpam sida mayam hoduna mahako unajaba lakpada thausabidana tumdana leiribanina JSC na ngaijararoi haiduna thorakhibani memorandum da paliba demand sing hayeng phawbagi manungda thabakta onthoktrabadi mathang numitagi akanba khongjang changsinbaga loinana Manipur ban kauragani haike panba yabadi thodok asida chingmairong Lai Inkholdagi Mangsa Tabam Thona Kun Apopa M Hira Kauba Khulngak Panaha Amasu Yet Thangba Khusada Sokivani Pokna from Pau Seda Kuki Kulai Pai Basing Tena Bada Makal Kudimaki Kulai Sing Sizinagani Haina Kuldip na Fongdokre Ngarang Moreda Leiba Manipur Police ki Commando Sing da Chatarkiba attack adu Moreda operate Toriba PDF Amasung Myanmar dagi reinforcement oina changlapa Kulai Pai Basing na Toramba Yai Habagi intelligence ki report lay Loinana Hauzik Security Force ki matakta warda Sizinagadaba Kulai Sing Sizinarakle Haina State Police ki officer Amana Fongdok Lakiba Adusu Tare Maram Aduna Security Force in na Kuki Kulai Pai Basing Tena Bada
ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯗꯔꯕꯥꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯍꯥꯏ ꯉꯔꯥꯡ ꯑꯉꯟꯕ ꯑꯌꯨꯛꯇ ꯃꯣꯔꯦꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣꯒꯤ ꯄꯣꯁꯠ 3ꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ PDF ꯑꯃꯁꯨꯡ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯔꯤꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯧꯔꯝꯕ ꯌꯥꯕꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠꯇ ꯐꯪꯏ꯫ ꯍꯥꯟꯅꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯧꯔꯛꯄ ꯑꯦꯇꯦꯛ ꯑꯁꯤ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯇꯧꯔꯛꯄꯅꯤ, ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯅꯛꯄ ꯃꯐꯝꯗꯒꯤ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ BSF ꯄꯔꯁꯅꯦꯜꯁꯤꯡ ꯌꯥꯎꯅ ꯄꯨꯟꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯊꯦꯡꯅꯃꯤꯟꯅꯈꯤ, ꯑꯗꯨꯒ BSF ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯑꯋꯥꯠꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯅꯣꯡꯃꯩ ꯃꯔꯨꯅꯆꯤꯡꯕꯁꯤꯡ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯀꯝꯕꯥꯏꯟ ꯑꯣꯏꯅ ꯄꯥꯛ ꯁꯟꯅ ꯈꯨꯠ ꯍꯟꯕꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯇꯧꯊꯣꯛꯄ ꯉꯝꯈꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯀꯣꯑꯣꯔꯗꯤꯅꯦꯟꯁ ꯃꯤꯇꯤꯡ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯉꯁꯤ ꯑꯌꯨꯛ BSFꯀꯤ ꯀꯝꯄꯅꯤ ꯑꯃ ꯑꯗꯨꯒ ꯑꯥꯔꯃꯤꯒꯤ ꯀꯂꯝ 2 ꯀꯦꯁꯄꯔ 4ꯒ ꯂꯣꯏꯅꯅ ꯃꯈꯥꯒꯤ ꯂꯝꯕꯤꯗ ꯆꯪꯗꯨꯅ ꯍꯧꯖꯤꯛ ꯃꯣꯔꯦ ꯌꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯕꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯁꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯣꯔꯦꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯇꯥꯕ ꯌꯥꯗꯕꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯃꯊꯧ ꯇꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯉꯁꯤ 3-4ꯔꯛ ꯄꯥꯏꯗꯨꯅ ꯃꯣꯔꯦꯗ ꯄꯨꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ IG ꯀꯕꯤꯕꯁꯨ ꯍꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯣꯔꯦꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯃꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯁꯨꯄꯔꯚꯥꯏꯖ ꯇꯧꯕꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯖꯣꯏꯟꯠ ꯀꯃꯥꯟꯗ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯀꯝꯕꯥꯏꯟ ꯑꯣꯏꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯕꯒꯤ ꯊꯕꯛꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯄꯨꯁꯤꯟꯕꯗ ꯁꯤꯖꯤꯟꯅꯅꯕ ꯑꯆꯧꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯊꯥꯔꯛꯅꯕꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯣꯔꯦꯗ ꯁ꯭ꯇꯦꯠ ꯀꯃꯥꯟꯗꯣꯅ ꯂꯩꯔꯤꯕ ꯃꯐꯝ 3 ꯑꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯋꯥꯡꯕ ꯃꯐꯝꯗꯒꯤ ꯇꯥꯔꯒꯦꯠ ꯂꯥꯏꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯦꯟꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯂꯩꯅꯅꯕꯁꯨ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜꯗꯒꯤ ꯍꯧꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯥꯔꯃꯤꯒꯤ ꯑꯣꯏꯕ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯗꯨꯅ ꯐ꯭ꯔꯤꯁꯀꯤꯡ ꯆꯦꯀꯤꯡ ꯇꯧꯕꯒ ꯂꯣꯏꯅꯅ ꯆꯤꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝ ꯀꯌꯥꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯄꯥꯏꯁꯤꯟꯕ ꯉꯝꯂꯦ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯍꯥꯏ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯈꯨꯠ ꯊꯥꯔꯛꯄꯗꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯅ ꯀꯟꯈꯠꯂꯛꯂꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯦꯂꯔꯠ ꯂꯣꯏꯅ ꯂꯩꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯊꯤꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇꯧꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯗꯒꯤ ꯊꯧꯗꯣꯛ ꯃꯆꯥ ꯊꯣꯛꯂꯛꯄ ꯂꯩ, ꯑꯗꯨꯕꯨ ꯃꯁꯤꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯗꯨꯃꯛꯅ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯐꯤꯚꯝꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯃꯣꯔꯦꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ BSFꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯀꯨꯀꯤꯁꯤꯡ ꯊꯦꯡꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤꯁꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯅꯤ, ꯃꯈꯣꯏ ꯃꯣꯔꯦꯗ ꯑꯗꯨꯃꯛ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯄꯨꯟꯅ ꯖꯣꯏꯟꯠ ꯋꯥꯔꯛ ꯇꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯒ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯃꯩꯇꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯍꯥꯏꯕ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯧꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯅꯤ꯫ ꯃꯣꯔꯦꯗ ꯉꯔꯥꯡ ꯀꯃꯥꯟꯗꯣꯁꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯏꯟꯄꯤ ꯑꯃꯗꯤ ꯑꯇꯩ ꯀꯨꯀꯤꯒꯤ CSOꯁꯤꯡꯅ ꯃꯣꯔꯦꯗꯒꯤ ꯀꯃꯥꯟꯗꯣꯁꯤꯡꯗ ꯂꯧꯊꯣꯛꯈꯤꯅꯕ ꯍꯥꯏꯕ ꯂꯩ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯀꯃꯥꯟꯗꯣꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯐꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯗꯨꯗ ꯑꯅꯛꯄꯗ ꯂꯩꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯐꯪꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯈꯤ꯫ ꯂꯣꯏꯅꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯅꯆꯤꯡꯕ ꯆꯠꯊꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯑꯅꯛꯄꯗ ꯆꯪꯁꯤꯜꯂꯛꯄ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯔꯦꯗ SDPO ꯑꯥꯅꯟꯗ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ 2 ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯣꯔꯦꯗꯒꯤ ꯐꯥꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯅꯁꯨ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯃꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ PDF ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯃꯗꯤ ꯉꯔꯥꯡ ꯃꯣꯔꯦꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠꯇꯗꯤ ꯃꯣꯔꯦꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ PDF ꯑꯃꯁꯨꯡ ꯕꯔꯃꯥꯗꯒꯤ ꯔꯤꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯧꯔꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯇꯁꯦꯡꯅ ꯐꯥꯕ ꯑꯃꯗꯤ ꯃꯁꯥ ꯐꯪꯕ ꯅꯠꯇꯕꯅꯤꯅ ꯆꯞ ꯆꯥꯅ ꯃꯈꯣꯏ ꯌꯥꯎꯋꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯕ ꯌꯥꯕ ꯈꯨꯗꯝ ꯑꯗꯨ ꯂꯩꯇꯕꯗꯒꯤꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯔꯥꯡ ꯃꯣꯔꯦꯗ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩ ꯀꯟꯕ ꯌꯥꯎꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯅꯕ ꯍꯥꯏꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯂꯩꯔꯝꯂꯒꯗꯤ ꯃꯗꯨꯁꯨ ꯆꯨꯝꯊꯣꯛꯅꯕ ꯇꯧꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯗꯤꯃꯥꯟ 3 ꯃꯔꯨꯑꯣꯏꯅ ꯇꯧꯔꯤ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗꯒꯤ ꯂꯧꯊꯣꯛꯑꯣ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯑꯣ ꯑꯃꯗꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯁꯤꯟꯅꯧ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯄꯤꯕ ꯉꯝꯕ ꯅꯠꯇꯦ ꯃꯍꯥꯛ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯦ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯔꯤꯖꯥꯏꯟ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯇꯣꯞꯄ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯏꯆꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯌꯨꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯛꯄꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯍꯦꯟꯒꯠꯂꯛꯂꯤ ꯀꯨꯜꯗꯤꯞꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟ ꯌꯨꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯍꯥꯠꯅ ꯁꯨꯅꯕ ꯂꯦꯞꯍꯟꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯣꯛꯍꯜꯂꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯠ ꯐꯦꯜ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯌꯨꯁꯤꯒꯤ ꯆꯤꯌꯔꯃꯦꯟꯒꯤ ꯐꯝ ꯑꯁꯤ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯁꯤꯟꯅꯧ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟꯁ ꯚꯣꯂꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯄꯣꯏꯔꯩ ꯂꯩꯃꯔꯦꯟ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯅ ꯇꯛꯁꯤꯜꯂꯛꯂꯤ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄꯣꯏꯔꯩ ꯂꯩꯃꯔꯦꯟ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ.ꯑꯩꯆ. ꯑꯄꯥꯕꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯅꯤꯡꯊꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯁꯤꯒꯤ ꯆꯤꯌꯔꯃꯦꯟꯒꯤ ꯐꯝ ꯑꯁꯤ ꯀꯨꯜꯗꯤꯞ ꯁꯤꯡꯍꯗꯒꯤ ꯈꯨꯗꯛꯇ ꯂꯧꯊꯣꯛꯂꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯏꯆꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯅꯤꯁꯨꯕ ꯄꯥꯎꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯃꯩꯇꯩ ꯑꯃꯈꯛ ꯂꯩꯍꯧꯔꯕꯁꯨ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯦꯒꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯤꯗ ꯏ ꯃꯔꯤꯛ ꯑꯃꯐꯥꯎ ꯆꯦꯜꯂꯤꯃꯈꯩ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯆꯦꯠ ꯑꯃꯐꯥꯎ ꯃꯤꯇꯣꯞ ꯇꯞꯄꯤꯔꯣꯏ ꯃꯩꯇꯩ ꯑꯃꯈꯛ ꯍꯤꯡꯍꯧꯔꯕꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯃꯆꯦꯠ ꯇꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯑꯥꯔ.ꯀꯦ. ꯁꯅꯥꯌꯥꯏꯃ ꯑꯦꯂꯤꯌꯁ ꯃꯦꯒꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯤꯌꯥꯝꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯍꯥꯏꯕ ꯍꯤꯔꯝꯗ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯤꯄꯜꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯝꯃꯤꯇꯤ ꯀꯣꯟꯊꯧꯖꯝꯅ ꯁꯤꯟꯗꯨꯅ ꯀꯣꯟꯊꯧꯖꯝ ꯏꯃꯥ ꯂꯥꯏꯔꯦꯟꯕꯤ ꯈꯨꯕꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯥꯔ.ꯀꯦ. ꯃꯦꯒꯟ ꯍꯥꯏ ꯊꯥ 7 ꯍꯦꯟꯅ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯄꯨꯋꯥꯔꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯃꯩ ꯆꯥꯛꯂ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯂꯩꯉꯥꯛꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ARꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯏ ꯍꯥꯏꯅ ꯁꯥꯎꯔꯤ ꯃꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯥꯏꯅꯐꯝ ꯊꯣꯛꯄꯅꯤ ꯃꯔꯝꯁꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯤꯕꯁꯤ ꯃꯊꯛꯇꯒꯤ ꯇꯥꯎꯊꯔꯛꯄ ꯑꯣꯔꯗꯔ ꯑꯃꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯁꯤꯡ 1918 ꯑꯋꯥꯅ ꯂꯥꯟꯗꯥꯔꯛꯄꯒꯨꯝꯅ ꯉꯁꯤꯁꯨ ꯑꯋꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯂꯤ ꯀꯔꯤꯒꯤꯗꯃꯛ ꯀꯨꯀꯤꯁꯤꯡꯅ ꯃꯇꯝ ꯆꯪꯅ ꯄ꯭ꯂꯥꯟ ꯌꯥꯠꯇꯨꯅ ꯍꯧꯖꯤꯛ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯔꯩꯆꯥ ꯅꯨꯄꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯀꯨꯞꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯔꯦ ꯀꯨꯀꯤꯁꯤꯡꯅ ꯁꯤꯡꯅꯔꯛꯂꯤꯕ ꯑꯁꯤ ꯃꯩꯇꯩ ꯈꯛꯇꯗ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯤꯡꯅꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯆꯦꯠ ꯑꯃ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯁꯦꯝꯅꯕ ꯍꯣꯠꯅꯕꯅꯤ ꯍꯧꯖꯤꯛ ꯂꯥꯜ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯂꯥꯜꯒꯤ ꯃꯔꯩ ꯆꯨꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯟꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯈ꯭ꯔꯕ ꯏꯔꯩꯆꯥꯁꯤꯡꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯔꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯂꯦ ꯆꯥꯅꯕ ꯂꯩꯔꯛꯇꯕꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯟ ꯊꯣꯛꯅꯔꯛꯂꯕꯗꯤ ꯃꯥꯏꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯑꯃꯒ ꯌꯦꯡꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯆꯤꯡꯅꯅꯕ ꯍꯣꯠꯅꯕꯁꯤ ꯂꯦꯞꯂꯁꯤ ꯀꯨꯀꯤꯅ ꯃꯩꯇꯩ ꯅꯨꯡꯁꯤꯗꯕꯗ ꯈꯛꯇꯒꯤ ꯂꯥꯟꯗꯥꯔꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯍꯧꯒꯠꯄ ꯉꯝꯗꯅ ꯊꯨꯗꯦꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯂꯥꯜ ꯇꯧꯍꯜꯂꯒ ꯚꯥꯕꯣꯛ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯒꯤ ꯋꯥꯍꯪ ꯍꯪꯕꯤꯌꯨ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯂꯥꯟꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ ꯑꯥꯔ.ꯀꯦ. ꯃꯦꯒꯟ ꯍꯥꯏ ꯂꯥꯟ ꯂꯣꯏꯁꯤꯟꯅꯅꯕ ꯂꯥꯂꯣꯡ ꯂꯩꯉꯥꯛꯅ ꯊꯤꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩꯇꯕ ꯃꯊꯧ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕꯁꯤꯗꯅꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯄ ꯃꯊꯧ ꯇꯥꯔꯦ ꯂꯩꯉꯥꯛꯅ ꯊꯩꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯀꯔꯤꯒꯤ ꯐꯤꯔꯦꯞ ꯂꯧꯒꯅꯤ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯈꯟꯅꯁꯤ ꯄ꯭ꯂꯥꯟ ꯌꯥꯠꯇꯨꯅ ꯐꯤꯔꯦꯞ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯁꯤ ꯉꯁꯤ ꯄꯥꯜꯂꯤꯕ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛꯅ ꯐꯃꯟꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯍꯥꯠꯅ ꯁꯨꯅꯔꯕꯅꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕ ꯉꯝꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯇꯕ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯪꯐꯝ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯠꯇꯕ ꯂꯩꯉꯥꯛ ꯑꯃ ꯑꯃꯨꯛ ꯁꯦꯝꯒꯠꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯈꯤ
ꯅꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯀꯦꯝꯞꯀꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯃꯛꯇꯗ ꯃꯩꯇꯩꯒꯤ ꯌꯨꯝ 3 ꯀꯨꯀꯤꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6:30 ꯍꯦꯜꯂꯛꯄꯗ ꯂꯩꯃꯈꯣꯡꯗ ꯂꯩꯕ 58 ꯁꯨꯕ ꯃꯥꯎꯟꯇꯦꯟ ꯕ꯭ꯔꯤꯒꯦꯗꯀ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ 3 ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯩ ꯊꯥꯈꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯨꯔꯈꯨꯜ ꯖꯤꯄꯤꯒꯤ ꯋꯥꯔꯗ ꯅꯝꯕꯔ 9ꯒꯤ ꯃꯦꯝꯕꯔꯒꯤ ꯌꯨꯝꯁꯨ ꯌꯥꯎꯔꯤ꯫ ꯑꯃꯔꯣꯝꯗ ꯕꯣꯔꯗꯔ ꯃꯣꯔꯦꯗ ꯂꯩꯕ ꯇꯥꯃꯤꯜ ꯁꯪꯒꯝꯒ ꯇꯥꯏꯅꯕ ꯃꯩꯇꯩꯒꯤ ꯌꯨꯝ 2 ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩ ꯊꯥꯅꯅꯕ ꯍꯣꯠꯅꯔꯝꯂꯦ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯊꯤꯡꯕꯗꯒꯤ ꯉꯝꯍꯧꯗ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯏꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯜꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ 58 ꯁꯨꯕ ꯃꯥꯎꯟꯠ ꯕ꯭ꯔꯤꯒꯦꯗ ꯐꯥꯎꯔꯒ ꯂꯥꯛꯇꯨꯅ ꯃꯩꯇꯩꯒꯤ ꯌꯨꯝ 3 ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯃꯩ ꯊꯥꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯈꯨꯔꯈꯨꯜ ꯖꯤꯄꯤꯒꯤ ꯋꯥꯔꯗ 9ꯒꯤ ꯃꯦꯝꯕꯔ ꯐꯨꯔꯤꯠ ꯁꯥꯕꯝ ꯖꯤꯕꯟ ꯃꯩꯇꯩꯒꯤ ꯍꯩꯈꯥꯝ ꯄꯥꯂꯩꯕꯤ ꯑꯃꯁꯨꯡ ꯍꯩꯈꯥꯝ ꯖꯟꯗꯕꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯌꯨꯝꯅꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩ ꯊꯥꯔꯝꯂꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯏꯗ ꯂꯩꯕ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯂꯥꯏꯁꯪꯒ ꯅꯛꯅꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯩꯇꯩꯁꯤꯡ ꯈꯨꯜ ꯊꯥꯗꯣꯛꯅꯗꯨꯅ ꯂꯥꯟꯖꯦꯟꯅꯈꯤꯕꯅꯤ꯫ ꯉꯁꯤ ꯃꯩ ꯊꯥꯈꯤꯕ ꯑꯗꯨ ꯃꯃꯥꯡꯗ ꯃꯩ ꯊꯥꯈ꯭ꯔꯕ ꯃꯇꯨꯡ ꯃꯩ ꯊꯥꯗꯅ ꯂꯩꯍꯧꯕ ꯌꯨꯝꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯅꯤ꯫ ꯃꯩ ꯊꯥꯕꯒꯤ ꯄꯥꯎ ꯐꯪꯕꯒ ꯌꯨꯝꯕꯨꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯀꯤ ꯀꯥꯡꯕꯨ ꯆꯪꯁꯤꯟꯈꯤꯕꯒꯤ ꯄꯥꯎꯗꯤ ꯐꯪꯗꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯍꯦꯚꯤ ꯐ꯭ꯌꯨꯑꯦꯜ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛꯀꯤ ꯊꯥꯎ ꯏꯁꯤꯡ ꯈꯣꯡꯗ ꯆꯦꯟꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯇꯨꯔꯦꯜ ꯃꯩ ꯆꯥꯛꯄꯗ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯀꯤ ꯀꯥꯡꯕꯨꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯀꯟꯈꯤꯕꯅꯤ꯫ ꯉꯁꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯥꯎꯊꯤ ꯍꯩꯊꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯔꯕꯁꯨ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯀꯟꯅꯅꯕ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯑꯃꯗꯤ ꯄꯨꯂꯤꯁ ꯆꯪꯈꯤꯗꯕ ꯑꯗꯨꯕꯨ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯌꯨꯝꯒꯤ ꯌꯨꯝꯕꯨꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕꯗ ꯃꯣꯔꯦ ꯇꯥꯎꯟꯒꯤ ꯇꯥꯃꯤꯜ ꯁꯪꯒꯝ ꯃꯅꯥꯛꯇ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ 2 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩ ꯊꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯊꯧꯔꯥꯡ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯣꯔꯦꯗ ꯂꯩꯕ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯥꯛꯇꯅꯕ ꯂꯝꯕꯤ ꯊꯠꯈꯤ꯫ ꯃꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ (VSF)ꯅꯆꯤꯡꯕ ꯂꯝꯕꯤ ꯊꯠꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯗꯞ ꯇꯧꯕꯗꯒꯤ ꯅꯨꯄꯤꯁꯤꯡ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯝ ꯃꯩ ꯊꯥꯒꯗꯕ ꯑꯗꯨ ꯀꯟꯈꯤꯕꯅꯤ꯫ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯑꯅꯤꯁꯨꯕ ꯄꯥꯎꯗ ꯇꯃꯨꯈꯣꯡꯗ ꯀꯥꯞꯅꯕꯗ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯂꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯃꯨꯈꯣꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯅ ꯍꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯇꯨꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯇꯨꯃꯨꯈꯣꯡꯗ ꯂꯩꯕ ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃ ꯆꯩꯅ ꯀꯟꯕꯗꯒꯤ ꯃꯀꯣꯛ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯃꯐꯧ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯨꯃꯨꯈꯣꯡꯗ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯇꯨꯃꯨꯈꯣꯡ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯅ ꯈꯨꯠ ꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯑꯗꯨꯗ ꯇꯃꯨꯈꯣꯡꯗꯒꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯏꯕꯣꯝꯆꯥ 35 ꯀꯧꯕ ꯑꯃ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯄꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯨꯃꯨꯈꯣꯡꯗ ꯂꯩꯕ ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃ ꯆꯩꯇꯨꯞꯅ ꯀꯟꯕꯗꯒꯤ ꯃꯀꯣꯛ ꯀꯥꯏꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕꯗ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯌꯥꯎꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯇꯨꯃꯨꯈꯣꯡ ꯂꯝꯈꯥꯏꯗ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯊꯧꯕꯥꯜ ꯃꯐꯧꯗꯥꯝꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯃꯗꯤ ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯇꯨꯃꯨꯈꯣꯡ ꯂꯃꯈꯥꯏꯗ ꯂꯥꯛꯇꯨꯅ ꯈꯣꯡꯖꯪ ꯍꯟꯗꯣꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈꯤ꯫ ꯃꯨꯛꯅꯕ ꯑꯗꯨꯗ ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯑꯥꯇꯝꯅꯅ ꯃꯀꯣꯛꯇ ꯆꯩꯅ ꯀꯟꯕꯗꯒꯤ ꯃꯀꯣꯛ ꯀꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇ ꯍꯔꯤꯌꯥꯅꯥꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯂꯤꯁꯇ ꯀꯥꯗꯔ ꯇꯧꯔꯒ ꯖꯦꯜꯗ ꯊꯝꯂꯤꯕ ꯃꯄꯨꯔꯣꯏꯕ ꯅꯥꯟꯊꯣꯛꯍꯟꯗꯨꯅ ꯁ꯭ꯀꯨꯇꯤꯗ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯍꯔꯤꯌꯥꯅꯥꯒꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯑꯋꯥꯡꯕ ꯄꯥꯟꯗꯝ ꯑꯃ ꯊꯝꯂꯒ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯄꯨꯂꯤꯁ 3ꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯊꯨꯔꯥꯗꯒꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯑꯃꯅ ꯍꯔꯤꯌꯥꯅꯥꯗꯒꯤ ꯑꯟꯗꯔ ꯇ꯭ꯔꯥꯏꯌꯦꯜ ꯄ꯭ꯔꯤꯖꯅꯔ ꯑꯃ ꯀꯣꯔꯠꯇ ꯍꯤꯌꯔꯤꯡ ꯆꯠꯊꯅꯕ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯄꯨꯔꯛꯂꯤꯕ ꯕꯟꯗꯤ ꯑꯗꯨ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯅ ꯈꯥꯝꯂꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯑꯗꯨꯗ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯤꯗ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯞꯂꯒ ꯄꯨꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ 3 ꯃꯊꯧ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯀꯦꯁ ꯃꯥꯌꯣꯛꯅꯒꯗꯧꯔꯤ꯫ ꯄꯨꯂꯤꯁ ꯀꯥꯡꯕꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯤꯝ ꯁꯦꯝꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯕꯟꯗꯤ ꯑꯗꯨ ꯐꯥꯅꯅꯕ ꯊꯤ ꯍꯨꯝꯕ ꯍꯧꯈ꯭ꯔꯦ꯫
ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯇ ꯀꯥꯗꯔ ꯇꯧꯔꯒ ꯃꯄꯨꯔꯣꯏꯕ ꯅꯥꯟꯊꯣꯛꯍꯜꯂꯒ ꯄꯨꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯧꯑꯣꯡ ꯆꯠꯊꯕꯒꯤ ꯃꯔꯥꯜꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯕꯟꯗꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯅꯤꯜ ꯀꯧꯏ, ꯍꯔꯤꯌꯥꯅꯥꯒꯤ ꯄꯥꯜꯋꯥꯟ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯍꯔꯤꯌꯥꯅꯥ ꯑꯃꯗꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯄꯨꯂꯤꯁꯅ ꯀꯦꯁ 9 ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯅꯤꯜ ꯑꯁꯤ ꯃꯍꯥꯛ ꯆꯦꯟꯅꯕ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯊꯨꯔꯥ ꯖꯦꯜꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯤꯌꯥꯅꯥꯒꯤ ꯀꯣꯔꯠ ꯑꯃꯗ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯍꯤꯌꯔꯤꯡ ꯆꯠꯊꯅꯕ ꯍꯦꯗꯥꯜꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯦꯁꯤꯁꯇꯦꯟꯠ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯀꯟꯁꯇꯦꯕꯜ 2 ꯌꯥꯎꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ 3ꯒꯤ ꯇꯤꯝ ꯑꯃꯅ ꯕꯟꯗꯤ ꯑꯁꯤ ꯁꯦꯟꯅꯔꯒ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯍꯔꯤꯌꯥꯅꯥꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯀꯣꯔꯠꯇ ꯍꯤꯌꯔꯤꯡ ꯆꯠꯊꯕ ꯃꯇꯝ ꯐꯥꯎꯕꯗꯤ ꯕꯟꯗꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯦꯠ ꯑꯄꯟꯅꯆꯤꯡꯕ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯗꯨꯅ ꯇꯨꯃꯤꯟꯅ ꯀꯣꯔꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗ ꯌꯥꯎꯈꯤ꯫ ꯀꯣꯔꯠꯀꯤ ꯍꯤꯌꯔꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ 3 ꯑꯃꯗꯤ ꯕꯟꯗꯤ ꯑꯁꯤꯒ ꯃꯈꯣꯏ 4 ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯃꯊꯨꯔꯥꯗ ꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯌꯨꯄꯤ ꯄꯨꯂꯤꯁ 3 ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯂꯝꯕꯤꯗ ꯀꯔꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯈꯤꯗꯦ꯫ ꯄꯨꯂꯤꯁ ꯇꯤꯝ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 19ꯗ ꯗꯥꯞꯆꯤꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯅꯤꯜꯒꯤ ꯂꯣꯏꯅꯕꯤꯅ ꯁ꯭ꯀꯨꯇꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯑꯅꯤꯜꯕꯨ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯄꯨꯔꯒ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗꯒꯤ ꯄꯨꯔꯒ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯅꯨꯄꯤ ꯑꯁꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯄꯨꯂꯤꯁꯇꯒꯤ ꯃꯨꯜꯂꯒ ꯆꯦꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯨꯔꯕ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯨ ꯐꯨꯀꯠꯅꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯋꯥꯌꯦꯜ ꯆꯠꯊꯗ꯭ꯔꯤꯕ ꯕꯟꯗꯤ ꯑꯁꯤꯕꯨ ꯐꯪꯅꯕ ꯊꯤꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯖꯗ ꯈꯥ ꯒꯖꯥꯗ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 13 ꯁꯤꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯒꯖꯥꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯔꯥꯐꯥ ꯇꯥꯎꯟꯗ ꯌꯨꯝ ꯑꯃꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯗ ꯑꯉꯥꯡ 9 ꯌꯥꯎꯅ ꯃꯤꯑꯣꯏ 13 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯃꯦꯗꯤꯛꯁꯤꯡꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯆꯪꯖꯐꯝ ꯂꯧꯅꯕ ꯃꯤꯆꯝꯁꯤꯡꯗ ꯍꯥꯏꯔꯤꯕ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯕ ꯃꯐꯝꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯀꯥꯇꯔꯅ ꯁꯤꯟꯗꯨꯅ ꯄꯨꯔꯛꯈꯤꯕ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯂꯝ ꯑꯗꯨꯗ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯆꯪꯈꯤꯕ ꯍꯤꯗꯥꯛꯁꯤꯡ ꯍꯃꯥꯁꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯇꯝ ꯁꯥꯡꯅ ꯅꯥꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯦꯟꯊꯣꯛꯈ꯭ꯔꯕꯔꯥ ꯌꯦꯟꯊꯣꯛꯇ꯭ꯔꯤꯕꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯍꯃꯥꯁꯅ ꯑꯣꯛꯇꯣꯕꯔ 8ꯇ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯥꯟ ꯊꯣꯛꯍꯟꯈꯤꯕ ꯅꯨꯃꯤꯠ 100 ꯍꯦꯜꯂꯦ꯫ ꯏꯖꯔꯦꯜꯅ ꯍꯟꯗꯛ ꯆꯠꯊꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯌꯥꯝꯅ ꯁꯤꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡ ꯇꯥꯛꯍꯟꯕ ꯃꯤꯂꯤꯇꯔꯤ ꯀꯦꯝꯄꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯟ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯃꯨꯠꯊꯠꯅꯕ ꯑꯃꯁꯨꯡ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯧꯊꯣꯛꯅꯕ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯍꯃꯥꯁꯅ ꯏꯪ ꯁꯣꯛ 2008ꯇꯒꯤ ꯒꯖꯥꯗ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯕꯗ ꯎꯪꯈꯠꯅꯕꯁꯤꯡ ꯊꯣꯛꯍꯟꯗꯨꯅ ꯑꯇꯩ ꯂꯥꯟ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ꯫ ꯄꯦꯂꯦꯁꯇꯤꯅ 19,000 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 2.3ꯒꯤ ꯃꯅꯨꯡꯗ ꯆꯥꯗ 45 ꯈꯔ ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ꯫ ꯑꯄꯨꯟꯕ ꯃꯤ ꯃꯁꯤꯡꯒꯤ ꯁꯔꯨꯛ 4 ꯊꯣꯛꯄꯒꯤ ꯑꯃ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯔꯗꯔꯁꯤꯡ ꯌꯥꯈꯤ ꯑꯃꯁꯨꯡ ꯒꯖꯥꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯆꯪꯈꯤ꯫ ꯒꯖꯥꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯆꯂꯥꯏꯕ ꯁꯦꯜꯇꯔꯁꯤꯡꯗ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯏꯖꯔꯦꯜꯅ ꯒꯖꯥꯒꯤ ꯁꯔꯨꯛ ꯄꯨꯝꯅꯃꯛ ꯃꯤꯂꯤꯇꯦꯟꯠ ꯂꯩꯐꯝꯁꯤꯡꯅꯤ ꯍꯥꯏꯔꯗꯨꯅ ꯂꯦꯞꯇꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯇꯣꯏꯅ ꯁꯤꯔꯤ꯫ ꯔꯥꯐꯥ ꯑꯦꯜ ꯅꯥꯖꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ ꯇꯥꯂꯠ ꯕꯔꯍꯨꯝꯅ ꯔꯥꯐꯥꯗ ꯏꯖꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯁꯤꯈꯤꯕ ꯃꯤ ꯃꯁꯤꯡ ꯐꯣꯡꯗꯣꯛꯈꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯛꯆꯥꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯔꯤ-ꯃꯇꯥꯁꯤꯡ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯥꯒꯠꯂꯛꯄ ꯑꯦꯁꯣꯁꯤꯌꯦꯇꯦꯗ ꯄ꯭ꯔꯦꯁꯀꯤ ꯐꯨꯇꯦꯖꯗ ꯎꯈꯤ꯫ ꯒꯖꯥꯗ ꯏꯟꯇꯔꯅꯦꯠ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯁꯥꯔꯚꯤꯁ ꯐꯪꯂꯛꯇꯕ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ꯫ ꯂꯥꯟ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯏꯅ ꯁꯥꯔꯚꯤꯁ ꯐꯪꯗꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯏꯟꯇꯔꯅꯦꯠ ꯑꯦꯛꯁꯦꯁ ꯑꯦꯗꯚꯣꯀꯦꯁꯤ ꯒ꯭ꯔꯨꯞ ꯅꯦꯠꯕ꯭ꯂꯣꯛꯅ ꯍꯥꯏꯔꯤ꯫ ꯏꯟꯇꯔꯅꯦꯠ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯁꯥꯔꯚꯤꯁ ꯐꯪꯗꯕ ꯑꯁꯤꯅ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯂꯨꯍꯜꯂꯦ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯑꯃꯁꯨꯡ ꯀꯦꯖꯨꯑꯦꯂꯤꯇꯤꯁꯤꯡꯒꯤ ꯄꯥꯎ ꯂꯧꯕꯗ ꯈꯨꯗꯣꯡꯆꯥꯍꯟꯗ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯍꯃꯥꯁꯀꯤ ꯃꯊꯛꯇ ꯇꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯗ ꯀꯅꯥꯃꯠꯇ ꯊꯤꯡꯂꯣꯏ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯍꯥꯏꯈꯤ꯫ ꯀꯅꯥꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯊꯤꯡꯂꯣꯏ, ꯑꯦꯛꯁꯤꯁ ꯑꯣꯐ ꯏꯚꯤꯜ ꯑꯃꯁꯨꯡ ꯑꯇꯩ ꯑꯃꯠꯇꯅ ꯊꯤꯡꯂꯣꯏ꯫ ꯂꯥꯟ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯁꯤ ꯑꯣꯏꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯕ ꯆꯪꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯅꯦꯇꯥꯟꯌꯥꯍꯨꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ꯫
ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯨꯑꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯀꯣꯔꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠ ꯑꯣꯐ ꯖꯁꯇꯤꯁꯅ ꯏꯖꯔꯦꯜꯒꯤ ꯃꯥꯌꯣꯛꯇ ꯄꯨꯈꯠꯈꯤꯕ ꯀꯦꯁ ꯑꯃꯕꯨꯅꯤ ꯑꯃꯁꯨꯡ ꯃꯤꯗꯜ ꯏꯁꯇ ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯑꯦꯛꯁꯤꯁ ꯑꯣꯐ ꯔꯦꯖꯤꯁꯇꯦꯟꯁ ꯀꯧꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯑꯦꯂꯥꯏꯟꯁ ꯑꯃꯕꯨꯅꯤ꯫ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯌꯨꯑꯦꯟ ꯖꯤꯅꯣꯁꯥꯏꯗ ꯀꯟꯚꯦꯟꯁꯟ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯍꯦꯛꯇ ꯂꯩꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠ ꯑꯣꯐ ꯖꯁꯇꯤꯁꯇ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯈꯤ꯫ ꯅꯦꯇꯥꯟꯌꯥꯍꯨꯅ ꯍꯥꯏꯈꯤ ꯒꯖꯥꯗ ꯆꯠꯊꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯁꯣꯜꯠꯅ ꯍꯥꯟꯅꯗꯒꯤ ꯂꯥꯡꯒꯣꯏ ꯆꯜꯂꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯍꯃꯥꯁꯀꯤ ꯕꯥꯇꯥꯂꯤꯌꯟ ꯑꯌꯥꯝꯕ ꯃꯨꯠꯊꯠꯈ꯭ꯔꯦ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯑꯃ ꯂꯩ ꯑꯃꯁꯨꯡ ꯃꯁꯤꯅ ꯅꯍꯥꯛꯅ ꯃꯤꯌꯥꯝ ꯑꯃ ꯂꯧꯊꯣꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩꯔꯤ ꯐꯥꯎꯕ ꯃꯈꯣꯏꯅꯁꯨ ꯍꯜꯂꯛꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯏꯆꯝ ꯆꯝꯕ ꯑꯃ ꯍꯥꯏꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯒꯥꯖꯥ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ ꯏꯖꯔꯦꯜꯒ ꯃꯔꯤ ꯅꯣꯔꯃꯦꯜꯗ ꯂꯥꯛꯍꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯇꯨ ꯁ꯭ꯇꯦꯠ ꯁꯣꯂꯨꯁꯟ ꯑꯃꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯏꯖꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯉꯥꯛꯇ꯭ꯔꯕꯗꯤ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ ꯍꯥꯏ ꯍꯥꯏꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯕ꯭ꯂꯦꯛꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯅꯦꯇꯥꯟꯌꯥꯍꯨꯗ ꯇꯝꯈꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫